Climate change na maram oiduna honglakliba aying asa nong chang nairakaba lebak lehaw mangtharakpa asina chingbasing asi mayok naba lomi singi anoba climate resilient oiba lawu pathap romda mai onsinba tangai fade lebak yaudaba amasung ising changdaba hydroponic farming asi commercial oiba mongda Neeraj Yumnam na Yaralpat chathari hiramasida paudam ama Loktak Pat Urubadagi Puning Thogaladuna Neeraj Yumnam na 2019 gi June dagi hydroponic farming asi trial basis ta mahaki mayumgi square feet lising amaga chatridrom ogedaba terrace ta hogdokhi loinana chahi asigi January dagi hauna commercial oina Yaralpat ta hydroponic farming hogdokhi mahak Porampat Kongpal Ketri Lekai dagi Yumnam Bir Chandra amasung mahaki loinabi Morangthem Dhana Manjuri gi machanupani Akoina hydroponic haibase koina hydro haigadi ising pono saigadi thabak aduna ising da panbi thaba haiba makal gi cultivation se koina hydroponic koi so hydroponic se koi anoba technology ne han dagi koi dum leire koi ben koi ising da haigadi koi fumdi su sugumba example amoina dum pibe yai so hydroponic ki mai kana basi sigi technology se kai kana ge hai kan aham da ma se koi water conserve tawe 80 to 90% water conserve tawe adui matung na ma soil darkar later na koi nung marak or su any area ising later pam desert or su un marak or su masi soil changdramina masi ta thaba yai hydroponics se koi na mai panbi na darkar leiba koi essential elements tara tur khak darkar le hai ba tara elements se ba akoina hydroponics is a nutrient form the pibani ising sida aduga haiba nutrients na panbi se hon ban Oirakliba climate change asida adapt tauba haibadi chushinaba mathau tari Charles Darwin na mahaki evolutionary theory da foglokibagum khwaidagi masa mau fabana hinghogadoribani laumi singna climate change na maram oiduna honglakliba aying asa changnai daba nong lebak lehaw mangtharakpa asina chingbasing asi mayok naba ngamnabagi damak anoba climate resilient oiba lawu pathabromda mai onshinba tangai fade Neeraj na phungdorapada nongmonomagi masing hengalakliba miyam amadi urbanization na maram oiduna lawu singu bagi damak mafam leisilaktaba chairak asida matik chana tathop puthoknaba hydroponic farming tawbana khwaidigi afaba solution oigani haina thazaba phungdorakli urban area mafam da mi yam chinna leiba mafam sida koi yum mathak to orsu any koi urban farming se toba yarak paina masida koi transportation lam amadagi lam amada puthok pusin transportation adagi even nutritional value myam si myam conserve torokada in hydroponics overall environment ki oina su mi oibagi oina su yamna fai yamna hygienic oi napi ya bo se lectramina herbicide kar le roi koi labor tongana irrigation bu oiro masigi thabak mayam se yam handarakani adagi koina hydroponic thabada koi yield se yamna yami kaina habla masi koina precision farming se achieve tawe koina precision farming haraga koina panbina darkar leiba my climate agroclimatic condition bu oiro my machinjak bu oiro koina direct piba ngambani na koina panbi si koina gari thoba dona koina precise oina control toba ngame aduna koi yield or su magi nutrition or su higher oi khara wangi climate change global climate change gi chai thing je khoi myam thengnari masi sida hydroponic cultivation hydroponic techniques na kari mating di ogadage especially hojik se climate change la bani na koi unpredicted monsoon hai tar even hantak chahi or su pre monsoon da nong yam tar ga hojik nong ta ga da matam da nong ta da na mayam kang ga leire and especially koi world gi on yeng ga 70% of the global water resources already agriculture na consume tore aduga by 2050 koi 9 billion population yoduni adu according to UN koi hojik putu ibisi 6 times hena puthok dine so problem si krai dagi ising na krai dagi fertility soil fertility sum handarai ne kari sizinaraga kamaina sizinaraga puthok doino sine koi resources su deplete tore so resources su kandaba ade production su 6 times hen puthok taba ade so adu gi concept gi yenga di hydroponics na one of the best solution ne na smaina thamjaninge because resources su kalle climate change na su koi effect tawdaba haitar airi ma ising changda bor su control environment or su koi all year round cultivation to bangam banina especially koi climate change amsung laiba koi population sum hengalai busi gi hairaga di hydroponics na koi future gi di yamna solution sustainable solution amo ina provide to
Hydroponic farming asina naha kayabu lau singubaromda chingchilakani haina Neerajna thazaba phongdorakli sel ichang changdana mana masing marang kaina thazaduna isagi chakum pujaba ngamgani aduga sel khara henna thadaragana commercial romda mai onsinduna achaubo senan lambi oiba yagani aduna hydroponic farming asi mari leinaba department singna lamdam asida promote tawfam thoi hairi especially youth ki oina di yam phai because on technical knowledge ama khara changani especially with marketing oiro khara changakani aduna khara anowa innovative technology ne especially for the youths ki oina di agriculture gi no se market potential se explore to bagi hydroponics se tap chaba technology ne naina haijani Manipur da hydroponic farming asi yamna anganba stage ta leiri India gi atei state singda di longmi singda hydroponic farming gi matangda training piba haukhre lamdam asida su mari leinaba department singna longmi singda climate adaptive oiba technique asi takpi tambiduna chabada mipal tangdaba lamdam ama ohennaba khongthang pakhatpa mathau tari Impact News ki damak video journalist Kabi galoina ai Joyshree Usham Yaralpat Imphal